Community radio na politics kaya rumayang tamdan miyam di ato makonjel miyam di yahon na nabahon na view hay na kanga bu kendra ki MLA okram Surya Kumar Fongdokray. Status related to drug users in the rehabilitation centers in the Chanapat Top Social Welfare and Meeting in Chindidre Haina Drug Users Federation of Human Rights Justice na nunang Fongdokray. Manipur ka sinyo inipan coronavirus positive oiki housing active case kumpumat hoy dairi tagal ki changcha da Manipur ra dipan 10 mga anili amasung leibag sa coronavirus positive oiki chang yeptan hengalakli how ke kung punma ri de yoili sing Manipur ra undo matak hengalak tuna how ke tha tarukta positive case kwaidi yap hengalak numit oili Ma'am Kurumjari Adam Ning with Impact News now the Punja Sipawi Maroba Pausing Miam the Pijari Radio Nongin 90.8 MHz FM radio ngasi hauna bit matung ina launch daukre community radio sina politics ki arumayang thamdana miam gi achum konjel miam de yon na ba hona view haina kangabu kendra gi MLA okram Surya Kumar Fongdokray jingmai rong dale hotel classic grandi de pangtok ki thoram adu mari lena MLA Surya Kumar na radio nongina si community radio oijeraga su status de leiba miam gi awaba kudong chadaba lainga ki asoiba status gi art and culture yauna tongan balam de leiba talent sing uthok pangamba platform ma ohen na ba hona view digital is asida radio asi matam ga chuna dre haineraga su radio nongina matam ga chuna na miam gi seva torkani habagi chapsa thajab lei status gi oiba radio channel asi international platform de yoba ngamna na ba mari lena ba sing na hona ba matam oire Fongdoki ngasi ki thorum da art and culture gi matam amada minister oiram Dr. M Narayauna civil society organization singi mihut amadi lanai mioi kyana sarukya ki Atopa culture gi atopa ethnic group singi masigumba platform sina yamna chouba mateng bigani political gi amagi differences karimta leitana chumna praja gi voice lauraga mayam gi praja gi awara pa mayam singsi akoi mekhatna ba hona jagani haina mayam hana su thambirame masigi stand lobiraga amagi bias leitana tawiyu covid ki sahi ma leiba matam sida yam waki khoi singsigi talent se sahi masi khoi samna hairabada pungyai ba hairo isai sak ba hairo deva karma toroktra ba festival toroktra gadi mokhoi livelihood se loina mangak torimne do mokhoi gumbagi mayam singsigi su bai masida stage yamna chauna phangani haina thajajai Khunai sid lakliba ahongba ma oina sanarakliba dharma karma gi mando khanba matamda fijang amadi mai gi decoration tabu matamda mayau lang pokta ngak thokna na bagidam fair safety regulation ama sana hanba matau tarakli haina akom lupki assistant IPR secretary TS Baleshwar Fongdokray Imphal West District Lampel DC Rotleba All Club Organization Association and Maira Paibi akom luf kanglai paki office ta pangthokiba pawgi mifam amada wafam ase mak no Fongdokray bani Baleshwar na makataraduna fijang amadi mai gi decoration kya sanarakliba asida karigumba mayau lang pok thorap matamda tilliba miyam adu ngak thokna na bagi karigumba precaution ama fawa lokot pa udri hiram asiga mari lena logi oiba kari thaurang lokot pa yabagi habi matangda lup asina fair safety department da application targets laire hari fire safety gi regulation sing mafam matam amade matik chana chana hobna ba hotna bada fair safety department business tawriba ten service tawriba amade miyam pun thaudang lominas hanasu violation apple torkli ten house to biriba singsina su yam niyom chumna safety regulation mayam se follow tawraga hoigi future da habdi tung da mayhau lang pok thokpasi soi bangam se thoktana ba sigi komlup site gi follow tawbina ba appeal tawjari Manipur Fire Service ta su akoina safety regulation ni matang da che thagi bi leibse karigumba safety regulation se leiramagadi hoigi ten house amadi public ta fire service Manipur dagi mayam punok ta khanghan birakna ba amadi regulate tawna ba komlup site gi haijari karigumba sigi regulation se leiramdragadi regulate tawbina ba fire safety Manipur Fire Service amadi Manipur government da appeal tawjari
Imphal East District ki Mongjam de Laiba Realized Rehabilitation Center ki miyoi karana kabru lekha da koi bichat pa miyoi ani ahumda natai cha da mong da drug yaw brahana check tawki bathawong bu akan mawong da Drug Users Federation of Human Rights Justice na akan mawong da yaning da fong dorkli hodam darak machin de Laiba kon gi office da pawmi singa unabam da federation si convener Salam Berlin na drug sizinaramba mini haiduna lambi da lakwa miyoi singbu Sek tawasi atau matamda to kadabane lambi de la kumyo singdagi drug fang labadi imung manung ayab yaudana center da pusinduna thamlo matung imung manung dagi sel lauduna sel tanbu chanabi ase thadok piyo center sing asida Chana kadaba neti niyom singsu social welfare ningthina yengshin bidre athu matamda niyam kain hangli center sing asi miyeng changbiu hana thamlakli nakalamromda Realized Rehabilitation Center RRC gi miyoi singna lambi lakpa miyoi sing faduna check tobu thabak sathakiba adu matungda tawra roi haina RRC gi vice chairperson na fongdorokli moi drug yarum gadra na check to bani na hai drug yarum gadra na check to bo jeng kanana authority pi ge na khoi da question me am thok pai tar moi rehabilitation center ama hang bani hang bu si da moi na lambi nong khang na chat pa mi amu bu heta pharaga ma phi maron lok thu laga drug yaw bro na check to bo si tang nungai ta hai tar khoi committee si gi wena asugum thodo se matung ga to bidana ba khoi haija ba hai tar rehabilitation center lai rehabilitation center mayam da sigum ba human rights violate to bo si di khoi committee gi na di am nungai ta ba hai tar aduna matung mano to bidana ba na khoi na so haijari kasing na khoi na khoi yang thuga check to da maron thui hai ba do ma gi to wi khoi la le matung da so mo na More Police Samsung Commando Yapun Makangu Manupama Lupalak Nifu Doirum gi Mamal Oigadaba Brown Sugar Gram Chani Taratruk Konena Fagat Pangam Lehari Impact News na Pang Pauda Brown Sugar the Tawal District Manung Malilong Hauri Biturel Anbi Uwak Thong Makadagi Mohammed Savir Ahmed Sahi Kunmatoi Apok Iwochan Purakiban Hari Savir Ase Ngarang Nungtilgi Matamda More Police Check Posta Magna Tharokiba Maruti Altoka Amada Brown Sugar Singadu Sapon case Taramanga the hap to Napurak Patagi Fagat Pangam Kibane Taudo Aduka Marilena More Police Station a case Lokotuna Lugio Kongtang Packet Pahau Harry Myanmar ki military juntana lebaga to miam da wat naidun no mai kaptuna hat kibagi tawungu United Front Manipur akan memong the yaning do fongdorokli ngasi Manipur Press Club ta pawmis ninga unaba ma the United Front Manipur ki chairman sapam samungo na fongdorok kibada India yaw na Myanmar ga yumthang nari South East Asia gi laibak singna tumin election ba si ngakta ngamde foreign policy na maram oraga ahen ba miyeng sangba yada leiraga su housing orabe fibam asidi yumthang na ba mai chak laga zagoi saduna yeng laga leibaga pangkak oire habu wafam tamlaki amromda housing fawda UN no khut sangdava asi laibak thibani athu matamne miyeng sangpham thoi haina su fongdoraki Miyoi Boyna Puksake, Haidana, Mapo Kaya, Home Top Tarabauda, Solbong and me, when a Popongam, the Haina Valevani. I think I lit in a young grava, Maman own but the talk trava, Miyoi, Punsibu, Magi, Pangam Topa, People Peter, I didn't Tonganba, Wafama money, Missam Praja, Mayam Hatkan enemy, Mada, Hartley Vasa, Masideda, Yamna Tamoy Song United Front Manipuna, Lozea Duka Parna Karidamakta, Nungaiti Haiba Wahinatana, Magi Praja. Singda Karamba, Sempeti, Kari Kari, Logatini, Hibase, Nasiba, India government, Tumina Labase, Magi foreign policy, Kari Kari Labano, Hibidi, Barsa, Kana, and Kamirangani, Tawadi, Miyagi, Punsigi, Save Tong Nabona Vibes, Lava Magi Fundamental, duty, or Gadabni Hibasi, United Front Manipuna, Tamjari. Thangal Kaitel ki alu galida khong yon dukan ani mai chakre thangnab dukan sing mai sakla kadabagi kalhore thaudo ka se numi matum pung ani rom tab matam thoki bane mai chakpi pau hek phangba ma famatu the Manipur Fair Service amadi Manipur Police ki makok thongwo officer sing lak tu mai kanma ki thabak chathaki mai adu short circuit gi horpa oige ni hairi mai chakliba dukan sing adu Manipur Fair Service gi laugadaba fire safety extinguisher sing leiti hari thaudo ka se marilena Manipur Fair Service ki Joint Director L Navachandrana mai chakpa matamda kumai oina yengmagi chanabi man lakliba si thadok se dukan phamliba miyoi sing nasu Manipur Fair Service tagi fire safety certificate loduna phambiu haibo fam tamlaki
electrification tawba adegi koi thamiba pot koi section da badi thorak pani aduna matung da di masi yam section laningi ngasi ahing da oiramo adu orgadi koi paktang na saamba yayamo koi laibuk fobadagi ngasi nungtin amadi sandi oibanina koi matam sana respond tawba ngamawudagi achaw mai mo oirang da du koi kalore aina mayam da apil am ka tawjage kai gumma matam da mai chaba yam awaba taram matam sida koi kanagumbi singna koi kumai harau yeng madong na hekta angak pi bangna chenjelakpa maram oidana koi mai chakpa kanbalai ba koi da yam kudong tiba adi nungai taba yam tholi madu matanga koi mayam na bab ta birkan da fire service lag matam da fazana lambi fazana fatok piba thana chathok biraga koi da disturb to bida ba kanba matam da koi gi method mayam da koi sina ba yam line na dum thokani natraga di otherwise maduna disturb oiragan da hena changna bai maram su hele Impact TV ki reporter Makuraida ban tawgi pau lo wachat pamatamda ban saugat pani haiba boinau chako ba amana furakhiba thaudok adu all Manipur Working Journalists Union amju amade Justice for Sanaton athokpam na akan mamong condemn tarokli thokriba thaudok adu da scener bimiyo yadu matakta Justice for Sanaton athokpam gi president amadi convener na section wahai tham krahana suhaidi paulo lakpa paumi singda amukhana ayat apan pi dana basu warep lawre hari Rimsta MBVS tam mahiroi athokpam Sanaton misiga marilena sanction kiba khongjangda Impact News gi reporter amabu khongjang saugat pasingna sathakiba thawong adubu laibak thibane hana thangweban United Club TUC gi president Pratap Laisang Themna fongdorakli DM University campus lebe ima kunthok hanbi sanglen pangthok kiba pau gi mifam amada Pratap na makha taraduna kanagumba amatana miyam da pau piga dorba paumi singda ayetpa athingba piba yauna thokriba adugumba thawdok amata tungda thoan bigan wahana apil torokli magna makha taraduna rimsta MBBS tam mahiroi athokpam Sanaton misigi matangda asumba waroi cinema phangdriba asigi marilenana same kiba JAC na changchilak khongjang khuding da saugat kani misi asigi matangda rims ki director amadi authority na waroi sin purna namagi damag JAC ga wari sanabagi mahuta laithok laga tumina laisin manba mawong sathabasi yaningde thawong ase na misi ase da hena chingna hengat na namagi maram oire habi ofam thamlaki Paumi myam na Manipuri myam da khangal kanda madu gi achob ihau natraga madu gi asumaran myam je praja myam na lawrakadu kholawdu tasina adugumba piba sasari badu koina phubi ruraga di madu tungda koi laibak thibu oigani haiba wafam je thamjage ada asokpa de thuna phabo oresnoina koi takki mai kedi appeal tawse koi rimski director masamangna kanana halibanu hodo sabsana police ta ju asobu mating pirakanda koi thigat padu darka oina khali aduna tabida na thairaga sum laitarga di singnabagi mathakta singnabage sum hengalakpa asana tabani loinana karigumba makoina director masamuna chatpa kire natraga hangoi ba lerga su Thai United Club na madu gi director lawjage aduga athu matamda madu chalhaningi aduga wari sanara kanda madu wari cinema porna bhona badu su mating pangani loinana asumba puthona bhona bada Manipur government su mating pangbiba aduga rimski director su aso thodang lobira kanda JAC na akanba khongjing sanction dringai mai sak dringai da madu tahobune na fagani na khale Kurai da thokpa thaudok am ki paulo bachatpada Impact News gi paumi Kaching District Journalists Association KDZA executive member masu ori ilangwa musukta khut tharakhiba gi thawongbu Kaching District Journalists Association achiro lamada akan bamong yaning da fongdorokli paumi ni khangna khut tharakpa gi thawong taraine laude ahi nungthil khangdana miyam gi seba gi damak mathau tawribu paumi da sung mathawong satharakpada senab miyoi lengang charak pi gi damne hanasu palakli Rimsta Dr. Tam Mahiroi amal lai khidabagi matang da chingmerong kabui khulda wakar mi phamna thaurang satharingaida Imphal West District Police laktuna fastun munba amade wakar mi pham thugai khibagi thawongbu yanin da fongdorokli misi sigi matang ngasi lamdam sigi tongan mafam singda wakar mi phamna khongjang sanction kre wakar mi pham madu saruk ya khiba mioi singna fongdorakibada Justice for Sanaton athokpam na changsilakpa khongjang kudimakta hanba leitana saugat kani misi sigi achumba langla langjin athu matamda puthokuna maral lebi mioi sing serak piu hana fongdok naraki ngasi akhoi na phamdari badhana asi athopam Sanaton thigiba misi gi matang dani hajik pawada misi asi gi langla na jip thopangam da dana minna rims gi director amadi warden na tumina le thokpa se athuba matamda thokpiu haidana akhoi phamdari badhana ni masi yaning de athuba matamda warden amadi director pham thaduk piu Housing Secretary Jenims ki MBVS amadi PG course singi exam asigi khanviduna Jenims teaching amadi non teaching staff singna institute asigi mangjaba yaba thabak sing yengsillingai charakta
थबक चथबिगनो हाना जेनिम्स की डायरेक्टर प्रोफेसर टीएस भीमोन चेरोल अमदा अपील तौरकली एग्जाम सिंह चथरिंगै मनुंगदा नेशनल मेडिकल काउंसिल की कांगबु लाक्तुना यंगसिलिंगै असिदा टीचिंग अमदि नन टीचिंग स्टाफ सिंगना 7 पे डिमांड ग मदिलेना मास रेजिग्नेशन चिंगबा खोंजंग सिंह संगसिनबना स्टेट ना सलाइजबा अमतंगारब मेडिकल इंस्टीट्यूट असिगी तोंगान तोंगान कोर्स कया कखिबा याबा मतम याबना मतम खरा इंस्टीट्यूट असिदा अकाइब पीब याबा थबक थौरम सिंह अमता चथबिगनु खोंजंग सिंह हंदोकपियो हादुना मका तारकली नेशनल फूड सिक्योरिटी एक्ट नापसा की मखादा मियामना पीरब सेंग चाकथुंग स्टेट असिगी ओइना सुना फंगनगदबनि हाना सीपीआई मणिपुर स्टेट काउंसिल की स्टेट सेक्रेटरी एल सोतिन कुमार फोंदोरकली सीपीआई मणिपुर स्टेट काउंसिल सिंदुरंग से इरावत वावंदरे पार्टी असिगी ऑफिस त पांगथोकिबा पाउ की मिफम अमदा सोतिन कुमार मखा तारदुना नापसा की बेनिफिशियरी सिंगी रेशन कार्ड अमसुंग आधार कार्ड लिंक तौनरनब सुप्रीम कोर्ट न थोकेबा ऑर्डर मगी वाफम ग मरी लेना मसी तौदब बेनिफिशियरी सिंग पीरोय हैब वाफम मरी लेना स्टेट असिगी ओइना लाकपा नापसा की कोटा हंथन फंगनी हैबसी याब ngамलोय थवंग असि स्टेट असिदा नापसा असि मफुंग फान इंप्लीमेंट तौनरनब होनबदा लैंगाक अमदे मरी लेनब लोइसंग सिंगना थवाई यावदबा मखोय मखोयगी यावना एमएलए मिनिस्टर सिंगी कोटा लौनरनब होनरिङै दा असोइबसी थोपने मरमसिना नेशनल फूड सिक्योरिटी एक्ट की मखादा मियामना पीरब चेंगी चाकथुंग स्टेट असिगी ओइना सुना पुरकनरनब अमसुंग लैंगाक यावना मरी लेनब लोइसंग सिंगना फंगननब कोटा सिंग असे सुना फंगननब होनद्रबदि मखल मखा कयागी अकन खोंजंग सिंग संगसिलगन हैब वफम थमलकली आधार लिंक तो भाईबसे थोइना अरु पोट अम नत्ते अदुबो भारत लेंगाकना मदि स्टेट सरकारना अदुबो फूड सिक्योरिटी एक्ट से हमन थिन इंप्लीमेंट तौना होना बकांदा हमन थिन थवा याउद्रे फूड सिक्योरिटी एक्ट की बिरि बसेंग मयाम से मंत्री की कोटा की एमएलए की कोटा की ब्यूरोक्रेट ऑफिसर सिंग कोटा की अदुगी कोटा की सोमद ngorg लेरे अदुना लेक्टलार सिन फंगन बगी थौना इनकरेज तब सी वफम से मदु थोइदम मरम मरकांदा आधार लिंक तब वाले हैबदगी अदुबो 13,658 मेट्रिक टन एखोगी कोटा फंगमबदो 10,610 खद पीरियड दैट मींस 3 मेट्रिक टन वाले फूड सिक्योरिटी एक्ट की दमकता काइथोइबे सेनफम सिकक थबे यारोय अदुगु लोइना मेट्रिक टन अहुम हाइबदि लिसिंग 13 चामवा यांखै निपान पिरमबदगी लिसिंग 10 चातुक 10 हंदर पसे बदु सुया यारोय करिगुबा मसिगी लेंगाकना मसिगी बिरेन सरकारना सेंटर दा अकन प्रेशर मयाम पिरगा एगोय हानगी जाकथुंग दो मदु फंगनबा होरदब तारबदि अकन बा मूवमेंट मियाम खोनबे इहो अकन क्या ga कोइ स्ट्रगल क्या मणिपुर कोरोना वायरस न मरम मोरगंग असे सुमनगी मियोय निपान पॉजिटिव ओइकिबग लोनन मियोय तरेट रिकवर तब ngamkhre लाइखिदब मियोय दि अमता यावखिद्रै स्टेट असिगी एक्टिव केस हुमफुमा थोइद लैरि हाना मणिपुर लेंगा के हेल्थ डिपार्टमेंट थादरक रिपोर्ट की मतुंगिना हाइरि स्टेट असिगी ओइना अपुनम केस मसिंग लिसिंग कुनमापन सामरी कुलुमदोय ओइरि लाइखिदब मसिंग चौम हुमपुतरान मरीद लैरि स्टेट असिगी ओइना पुन्ना हाउखिब पुंग कुनमरी असिदा मियोय तरेट रिकवर तब ngamखिबग लोनना पुन्ना वायरस असिदगी रिकवर तब ngamखिब मिगी मसिंग लिसिंग कुनिपान चामापन मरफुमाथोय सुख्रे रिकवरी रेट ना चाद मरफुतरा निपान 10.5 लैरि ngasi नौना पॉजिटिव ओइरब मियोय निपान मग कोविड केयर फैसिलिटी पीदुना ट्रीटमेंट चथबा हौख्रे हरि लोइना हौकिब अप्रैल 2 दा इम्फाल इंटरनेशनल एयरपोर्ट थुंगलखिबा इंडिगो फ्लाइट नंबर 6E 6181 की रो नंबर 4 दगी 10 फाउद तोंग की पैसेंजर सिंगना कॉमन कोविड कंट्रोल रूम की नंबर 180034531818 नत्रगा डिस्ट्रिक्ट सर्विलेंस ऑफिसर DSO द पाउ पिरकनबा खंगलकली लोइना हाउके पुंग कुनमरी असिदा स्टेट असिगी ओइना मियोय चामापन सुमना अमदा कोविड वैक्सीन काप की बगलोना स्टेट असिगी ओइना अपुनबा कोविड वैक्सीन काप की मी की मसिंग लिसिंग मरफुतरे चातुक निफुमाथो इशुख्रे है मणिपुर लेंगा के कोविड 19 कमन कंट्रोल रूम दगी थादरप चेरोल मगी मतुंगिना हाइरि लेबाक असिदि कोरोना वायरस पॉजिटिव ओइबगी चांग नोंमनोमगी हेनगलकपत नतना हौकिब पुंग कुनमरी असिदा अनौब केस लिसिंग मरफुतरा हुमदो यि मतक हेनगलक्तुना हौकिब था तरुक असिदा पॉजिटिव केस ख्वाइदगी यामना लाकु नुमित ओइरि लेबाक असिगी ओइना कोरोना वायरस की अपुनम कन्फर्म केस crore ama lak kunmari lising marfu manga hen kre laikhido masing puna mioi lak ama lising humpu mari satru kulum doi su kre mioi crore ama lak tara taruk lising kun mapan hen mun laing budagi fagaltuna research tawkib galoina na recovery rate na chada mar putra hum doi 10 ama mari oiri
active case na lak taruk lising mariputra mathoi chamanga mariputra taret hengalakle Ministry of Health and Family Welfare Government of India gi matungina haukipung kunmari asida anaw case lising mariputra humdoi sani nifu mapan hengalaki bakaloina mioi chamanga tara humdoi laikite hari Nakalam Rom the Hukupung Kunmari Suda, Laivaga Sigi when a Punamio, Lak Kuntaret, Listen Kuntra Nipan, Chamapan Humbutra, Nitoi the COVID vaccine, Kap Kibagalena, Laivaga Sigi when a forward the COVID vaccine, Kap Kibami, Massing Punakro Taret, Lak Yankai Mapan, Listen Humbutra Mapan, Satruk Yankai Matoi, the Yankai Matoi Sukre, COVID-19 case. Handak kangen henkalikli basigi yenglaga Maharashtra gi tongan mamafam karada night curfew chathakraba matung Odisha government nasu state adu gi tongan district tarada hayeng April mangadagi night curfew chathana na lauthokre lebaga stigona housing oide COVID-19 gi phibam amadi satharibu COVID vaccination gi matang the Prime Minister Narendra Modi na luchingba awang thaki mi pam pangthokre hari nakalamromda malem gi oina coronavirus gi apun ma confirm case crore tara noi lak tara manga lising taret henkre mioi lak kunipan lising humphumatho hen man lai kidre laing bodagi fagala ki mi gi masingna crore tara lak yankhai mapan lising tara hen bani Manipur Apex Handloom Weavers and Handicrafts Artisans CS Limited AWAS na sindna GM Hall Manak Taleba Manipur Public Library Complex ta haukiba Mars thagitang kuni thoidagi chatharakiba Special Handloom Expo 2020-21 loishin krei Expo loishin bugi thormadu da sarugya kiba National Awardee Wahengwam Sayana Pisa Lonsa haibasi lamdamas da ngalinga matamdagi hauna nupi singna sinpama mo oina yumthong kuning da chathaduna lakba thabak amani masidagi puthorokpa phi kaya amadi thokliba mayek sing ase ingasisu malem da lamdam asu masak takli maramasina lamdam asibu malem da lamdam asigi nupi singbu amadi ningsingba thoktraba matamdagi leraklaba chana lonchat singasu masak takliba sinpham ase yokhatna da hona sebu wafam thamlaki Thauramaduda AWAS ki Vice President A Ronika Amasung Weaver Service Center Imphal Deputy Director SK Barona Mio Yawn Mio Kana Sarugiaki Namitara Mani Nirom Satarakiba Expo to the Handloom Amasung Handicrafts ki Potok Putokpa Society Amadi Organization Kuntrarum na Makoi Makoina Putokpa Potlam Kaya Yon Ngamna ki hari Piziyari Makai Saraga Koji, Manipur gets up to taxi at the Pisa, but now Kogi, Taba Oisi, Koinu Pising, Nupaso, don't Pisa, Nupa Pisa, Barile, Nupaso, Pisa, Kona, Punzanaga, Pizis, Haminazi, has ever designed Putoxi, Adu ID, Nagumata, the gay design of the quite tiny later, but Mayekudi, Mayam Loina Sanidana, Adum Disaze, I Oxidaki Putoxaraga, I need Exaraga, design of the company, Emana Putopa, Amana Putopiati, Ado Koichi, I am the Putoki design to me, Jamas and Ina do Chabia, Machigi, Aswabiam. Machine tangdai tonjaning de sikaram monga tawraga mi amagi design che yasanaroi da ge haibase si yam pame pisa kon sibiu pisa kon bu mangda thambiu tungna thambiganu mangda thamaga I nong magi soidaba yadraba simphamne na khallaga saminasi Khori rolgi pausanafam sareng mana 2020 amasung wakma hanthoi mana 2020 ingasi aiba inawi huiremba amasung aibi khangimam eveton da lanthokrai Khori rolgi aiba aibi singi pausanafam Kapau Sindura All Assembly Rotalebe Hindi Parishut ki hol the Pangtoki Tauramada Mana Sing Lantoki Bene Tauramadu Marilena Uche Konong Chubjila Parishut member Wediba Seram Nekena Aibana Lamdamagi Kunayi Chanabi Haukibamadi Orepoyaba Taudu Kabu Itokun Saktakli Aiba Hivasi Mio Amahektana Obi Yade Maramasina Iba Tawa Yauzaba Horklibana Singasibu Yokat Paibasi Tangai Fade Hanafondoki Society the lady was a master of music and like a dollar of another. Why does a rule of a low with the dress and a low with my promotion? Shasha consumption of a dog to this Hamase. Society is a young Papa, Wakali Tava, Manga, the second hunger of Samazma. We know one of that. My unfortunately for that, I appreciate the very English, the Yagro and Burma, I put the end of one of that. Taramari Raksuba Kaksing Educational Trust KET's Scholarship Examination 2021 ngasi ZRD Path Seekers Academy Kaksing the Pangtokre
Tunglam chat kidamak haibu wakhalolda Kakching Educational Trust na sinna pangthokba scholarship examination adu hausi class 8 tamliba mairo isingi oina district level chathakibani examination adu open amadi government school hana category ani tona khaiduk tona pangthokhi examination adu Kakching district tongan be school dagi lakpa mairoi samani funipan saruk yaki exam si khata natana hojik angang singna atopa any competition exam da sangba aduga chap manana ba koina moida experience moina ba interview su tawjagani mi kunmuk shortlist hana tawraga moigi interview tawraga adagi final election du tawjagadobrini masina makoida akoigi mapanda tawriba atopa competitive exam ga chap manana adugi experience ma interview tawbagi adagi question format ta su aduga manana makoida experience ma lehen bisina makoida yamna kanagani haina Patriotic Writers Forum PAWF Manipur ki kumjali sing ani kunma thoi degina kumjali sing ani kulhum doi fabu ki thau pu da thaumi sing wasak lobu ki thoram ma ngasi Imphal ki major khul leiba Manipur Press Club ta pangthokhrei ngasi gi wasak lobu ki thoram da forum ma sigi hanagi president Yaskul Khwairapam yaw member kya na sar kya ki Kakching Wairi ibudau khamlang bagi Sangpham the Sab public waiting shed and urinal ngasi Kakching Municipal Council Ward number 3 Councillor Ningthaujam Memina Sangakre Haribu public waiting shed and urinal say Councillor Ningthaujam Memina Achang Senpam Pun Putok to Miam Gidam Saki Bene ngasi Sangab Gitorama to the Mapamadi Miam Sarugyaki Manipur Horse Riding and Polo Association na New Version Organization ko samna to ngasi dagi hawkiba ahanba Imphal East District Polo Tournament 2021 gi ngasi sana ki match ta Singkai Hunba Polo Club C na ESC nongmai bung panjal awum ani da maiki pi bangam krei yari pok top singtha ningthaunai kangjai bung lampak ngasi dagi hawduna April Tara Fabu Chathagadurba tournament singing a sig match adugi Ahanba Chakarda ESC Nongwebungi Sanaroi M Naubana Panjal Amachanduna Mangjal Taduna Chatki Adubu Anisuba Chakada Chinkai Hunma Polo Club Sigi Sanaroi S Mangi Sanana Panjal Handokun Anisuba Chakad Lui Fabu Nakal Animak Panjal Amam Chanaduna Lainaki Aum Suba Chakada Chinkai Hunma Polo Club Sigi Sanaroi T Osantana Sakar Aduki Minute Ahumlum Salakba Aduaida Mahaki Kangugi Anisuba Panjal Chan Mangamki ESC Nongmai bungi sanaroi M naubna chu sakar aduma ki minute mangarom chatpa matam aduaida panjal amuk sanduna ahum suba chakar loiba fawbada nakal animak na panjal ani chanaduna lainaki adumapu mari suba chakada nakal animak na amanama bu maithiba pina ba akan momong dan lamba taunar ki bagaloina sakar adugi minute manga makhairom yoksilap aduaida singkai hanba Jinkai Hunba Polo Club Sigi Sanaroi N Sadanandana Panjal Amaka Chanchinduna ESC Nongmaibu Panjal Aum Ani the Mighty Pi Bangamki Tournament Sigma Katarko match on a haying Ahanba Grounda Jinkai Hunba Polo Club B Amadi Kanglai Park Polo Club Anina Lamba Taunagani Anisuba Groundana New Version Organization Amadi Ibudo Margin KHK Luf Anina Lamba Taunagani Kangla Football Academy Kangla Sangom Sang Imphal East Nesindana under 13 amasung under 15 gi residential amadi non-residential football coaching camp Yauning Basingi selection trial ama April Taramapani kunma thoi fawa Sajiwa jail gi mayok nabita leba academy sigi lampak pangthok lagani hari Yauning Basing na Kangla Football Academy gi office tagi form lawi yagani hana academy sina thokpa chirol mana kangalakli Inter-district Wushu Championship ta ahanba amadi anisuba takraba amadi Manipur team gi mahut sinura sarugya kiba Salai Wushu Academy Singjamai Sanroi sing okbagi thormama pangthokre Salai Wushu Academy Singjamai na sinduna Singjamai chinga mathak CRYDA Community Hall da pangthokiba thauramada da Singjamai Assembly Constituency gi MLA oibada natana Manipur Legislative Assembly gi Speaker Yumnam Khemchan su sarugya ki loinana 15 AR Singjamai COB gi company commander Amit Sharma Maikai Gisu Sanaroi sing the award kya kusinaki Urup Kunau Youth Club UKY Sina Sinduna ngarang lagi satar kiba kuntaret suba annual inter-village sports meet 2021 ngasi losin kiba kalona makong matang tarap singda manamatum lantokre Urup Kunau ground satar kiba sports losin mugi thoramo da sarugya kiba social worker Nasiruddin Nahai sana khona bana hawgalak liba naha singda masamu fan bada natana thaksikasi lehele asingma sports ma sinduna angang singmu sports pung sanction halba haiba si yamna punging thawgat ningai ni adu kairau gi oina
matik saba playground amata leitaba haibase yamna laibak thiba amane haina phongdoki thauramadu manung sanna club asina kon mafam leiba ahalaman singdasu khudol pot pituna ikai khumna utki Manipur ase ingasiri leibak asida amadi malemda drug sizinabad maming chatpa state ma oire hana social welfare director NG utamna phongdorkli Imphal East ki manung sanba Pukau Alu playground ngasidi ki hokiwa first ngangom Ranjan Memorial Under 17 Girls 11-a-side football tournament amasung ani suba ngangom Ranjan Memorial Men's Open club wise football tournament hawdokpugi thoramda wafamase phongdokibani beti bachao beti padao gi makada Golden Star Club Pukau Alup national pangtokpa tournament ani adu hawdokpugi thoram aduda utamna makha tarabuna drug shab amasung sizinabada maming sala loisi harabati sana khonaba amadi nat amasung culture bu hena yokhatnaba honaba changi sana khonaba amadi nat amasung culture bu hena kumang chawsilhanaba na singbusu hariba hiram singh asida sangsilhanaba hona sebu from thamlaki thauramadu social welfare commissioner Ais Gyan Prakash sarugyaki aina puthong ningai ba poti sports da culture da maming chalamba Manipur se thrak ta so maming chakhal hai ba masi chatham thok ta ba pot amane sports ka culture ga yamna wang na chawkhat ba lam ma se thrak ta laichu bam sung thok ta ba lam amane kai no idi sports ka culture ga nakalam da lairaga thrak na nakalam da lairaga sidi opposite chat ba pot amane yamna culture khangna ahalaman bevar tauna chatliba समाज अमदा निशादा लाइचुबम सुक्तोक थोकते Tokchom iboyama laikidaba chahi kun surakpagi thoram gamari lenana laikidrabagi yumgi maikaidagi Maniwood club ta football sanabada season number boot sing mateng pangkrai poram patlebe iboyama house ta pangthokiba thoram amada laikidraba tokchom iboyama gi loinabi el sanatomina boot sing adu Maniwood ki Thaubu Roy Singda Kusina Kibani, Tauramadu Marilena Laikidra Tokchom Uami, Machanupa, Hero Tokchomna, Maki Laikidra Apopasi, Stedasi Yamnamaru, art form, Ama Oiriba Sumanglila, Yauna, Lamdamasi Kala Sanskritibu, Yamna Koida, Jeremio Yamane, Maniwood Club, the Manipuri film industry, the Lady artist Kayamana, Sana Konabagi Amadi, Kunaya Sigimaru, Isuka, the Lodi Taudang Singadugi, Yang Labam. Yengduna mating asi Kusina Bani Fongdoki Maniwood Club ki secretary Z Boni Sir Manasu Fongdora Kibada Laikidrabaki Ming the Maniwood Club ki member singi mating Winneraba football kit kara mating panglak pas pung taugat ngaini club asina sana khonabagi lam khakta natana society asigi maruibe isu kya da lawi taudang asida miyam na su mating pangbiu hai wafam thamlaki Pagi pabungi laikidab se 2001 12 laikidab ni ado kauna sum sanawa amadi pagi art ki lamsda khara hena pamjaramba aduna pagi yamsu mapa sanawa art ki singna football sanawa tobi basida su hena mapa sanabsida football ni basida pamjaba khara kachaba Kangemam Devesho Nangasi most diamond push up in 1 minute Guinness World Record attempt attempt padu All Manipur United Clubs Organization Amuko the Social Development Committee SDC Singtham Anin Kusamduna Sinduna Thawal District Kongjom Singtham Playground Chatakibani second Yankai Taret diamond push up Sama my partner Indra Masana Asida Chainagi Hongjong Tauna Haukiba 2020 ki February Kunipan the Tamkiba Guinness World Record Wediba minute amada diamond push up Marpunipan the Masing Taranito Henduna Mai Pakna Pangtok Pangamki Masagi Chai Kunito Isuraba Kangam Devesor Kongjom Singtam Maning Lekai Tekini Matanga said the bulletin say tension jadring Gimangwan headlines on a pijari Community radio na politics ki arumayang thamdra miyam gi achumba khonjel miyam ni yawn na ba hona biu haina khangabo kendra gi MLA okram Suraj Kumar Fongdokre Status labor drug users singi rehabilitation center singi sanagada niyam sing social welfare na ngi singi haina drug users Federation of Human Rights Justice na lungnang Fongdokre
Manipur nga simiyo nipan coronavirus positive oiki hauji active case umpu mathoi de lairi pagalak ni changcha da Manipur nipan plus mga anini amasung lebaga sida coronavirus positive wadi chang leptan hengalakli hauki kum kunmarida miyoi listing Manipur do ni matak hengalakuna hauki tha taruka sida positive case kwaida yam hengalak bedumi poidi